ngasi tungan tungan ba khena ba pauksi sing nungdaram phongmo che phongsing dagi maru oiba pausing khomda share tawjagi ahan bada court ki rai gi matung ina MLA oikraba Rameshwar wasak lokhrei Taramathoi suba Manipur Legislative Assembly gi Mikhal Kaksing Assembly constituency gi BJP gi candidate oiduna Mikhal aduda ani suba takiba M Rameshwar ngasi Manipur Legislative Assembly gi Speaker Y Khemsana maki chamber MLA oina wasak lokhrei Haukiba Mikhal aduda Congress ki candidate oina mai pakiba hanagi MLA Y Surchandra gi election adu satnadre haina Manipur High Court na pikiba judgment amagi matung ina M Rameshwar MLA oina wasak lokibane Manipur High Court na pikiba judgment adu M Rameshwar na hanagi MLA Y Surchandra gi mathakta election petition ama thakibagi matung ina English singa niga 13 ta pangthokiba Mikhal aduda Y Surchandra na mahaki affidavit ta mahaki maral mathum losin ki haibagi maralda mahaki election adu satnaba yaroi haina court na judgment pikibani haina su pauksiyesina makhata na phungdurakli atopa pawamana nan manipuri amagi asiba haksang leramle Nambol Police Station gi manung chanba Phadibi Road ulau makhada West Bengal dagi haujingna Imphal gi hapta da leiba sahi amarom pharaba Sabir Saikun ngatre apokpa sentu koba yotek thangte khomba nan manipuri ama ngasi ayuk pung 9 rom tabada siduna leiramle hairi thaudok thokpham dagi phangba pauna hai nupa si mahakna thorakpa thela gari khamlaga lambi gi nakal da leirami aduga ukhong da mahakna long na hiblaga siduna leiramani drug overdose sibu iramba yai natragana masagi anaba mana mathanta wan tharaktuna sibu iramba yai haidi ma ki masada I card amata yaroktabana ma kanano haiba khangmangam khide adubo magi mobile phone ama yorambana maduda call torokpadagi pau phaunaraga kanano khangba ngamkhibani haidi asiba haksang adu forensic science ki expert team ama laktuna makha taba investigation gi damak rims ki mokta pukre haidi hanasu pauksi isna makha tana phungdurakli Atopa paw manamu nungaitaba phungdurakli ngasi ayu pung 10 minute nifurom tabada rimski trauma center da anabagi seva tawba nupa ama building gi berenda dagi tarakpada makhong tektuna leirabasu kanamatana lokhatpiu yadabadagi pungkhai amarom taduna leiraba matung rimski medical superintendent laklaba matung lokhot ankhre hairi thaudu adu bahakthengna uhobusingna masana covid laina negative ni anabagi seba tawbani hairaba phawbada mafam aduda PPE selaga leiba staff amadi security guard singna mating pangdana leikibada nungaitaba phungdurakli haina su makhatarakli atopa maruiba pawamana Imphal Municipal Council gi reception counter da mayor da PU haiduna hand grenade ama thamlamle ngasi numijung matung pung 12 minute 10 rom taba matamda Imphal Municipal Council gi mayor gi reception counter da chocolate max box amada bomb ama haplaga thanamle haidi hiramasigi matangda air location na haikibada maakna haikibada thaudo asi yamna lebak thiba thaudoni ma ngasi office yorakpa minute 15 kun hek pharakpaga aihaki kara phamlaba matung minute 10 rom leiraga aihaki reception da leiriba miyo asina khaw amada mayor da pira I hairaga pot asi lokthok matamda hand grenade ama yoramle haidi maakna makhata na phongdokibada aihak kanaguma miyo amataga threat laite aingonda chumnagi chamba application parking PU toll tax PU amadi sulap toilet senanabagi ayaba PU haibadi lei bom thamlamli basi karamba party na tawramli bano haibasu hairakte ngasi gi mangonda tawramli basi thaudo asi matungna tawidana ba mahakna appeal tawrakli thaudo asida mahakna makhata na haikibada Imphal Municipal Council na tawriba thaba asida thawong asina takli basi tasengna mental harassment pibani haina lawbi hanasu pauksiyesina makhata na phungdurakli makhatarak poina atopa pawamanamu lamjingbagi office holon sinkhre lamjingbagi makhara kangla package drinking water jar miyamna yenthokpagi thabak tawriba public relation executive ki staff sina ngasi ayuk rims road ta leiba lamjingbagi office holon sinkhre lamjingbagi makhara public relation executive ki staff sina english singa niga 18 gi june thadagi project asi haurakibagi daita lorakibani amasum asangba expenditure punamak lamjingbana puthoktabadagi solunsinbagi thaba asi sathabani hairi lamjingbana miyambu minambo khudakta tokadabani public relation executive singi pifam thokpasing pithokadabani phongdokpaga loinana lamjingbagi chairman bu unanaba kyarak hairaba phawba unahandaba asi yaningde hanasu phongdurakli haina pauksiyesina makhatari atopa maruiba paukhara namu miyoi ama nungmaiga konana fare ngasi ayuk pung 3 rom taba matamda Thobal district police ki commando kangbuna
हाइरोक्ट्रोसिंग ऑटो पार्किंग मयादा अचत अवोक तौबत मियोइसिंग फ्रिस्किंग चेकिंग चथबद नुपा अमा नोंमैग कोनना फारे हाइरी फारब मियोइसिगी ममिंग सरok हाइबम ब्रज बिहारी सिंगा सही यांखैगी निथोय अपोक्पा लैखिद्रब एस जोतिन सिंगा कौई लमदिंग लौरेंबम लैरक वांजिंगदगिने मियोइसिदगी नोंमै पिस्तोल अमा फंगले मियोइसिगी मथक्ता केस अमा थौबाल पुलिसना रजिस्टर तौबगा लोइना मखा ताबा थिजिन हुमजिनबगी थबक सथरी हैना थौबाल पुलिस की पाव अमना हाइरी अतोपा पाव अमना मु दुकान सिंग द पोट की ममल थेनबा खंगनख्रे निंगोल चकौबा कुमैगा मरी लैनना मणिपुर की कोनुंग ओइरिबा इम्फाल मनुंग अमदी अकोइबदा लैरिबा दुकान सिंग द पोचै लैबिगी मसिंग हेनगलकपगा लोइना कारबार वाला सिंग द पोचै सिंग असेंगबा ममल थेटोक्तुना दुकान ममांगदा थमनबा ngasi थंगमैबन यूनाइटेड क्लब TUC ना ड्राइव अमा सतखरे प्रेसिडेंट प्रताप लैसंग थेमना लुचिंगदुना क्लब की थौमुइसिंग सतखिबा ड्राइव अदुदा सेम योनबा दुकान दगी हौरगा पोस्टै अमदी फिरोल सिंग योनबा दुकान यावना संगदुना प्राइस लिस्ट दुकान ममांगदा थेतुना थमनबा खंगनखी लोइना पोस्टैगी ममल हेना योनदनबा हाइजखी करिगुम्बा TUC ना खंगलिबसी ngakna sataba tarabadi makhatana akanba drive sathagani hairi henassu pauksiyesna makhatari loisilakpoina maruiba content ngatanga mayamda hapsarangi kangpokpida amuk hana bot thadananaba khongjang changsinkrei tha asigi tareta pangthokiba saitu kendragi maraki mikhalda sarkar ga su taunaribasing sarkarna sijinaduna boot capture tawba amadi huran chinthi tawbabu yaningdaba phongdoktuna bot amuk hangadabani haina kangpokpi DC complex tamna miyamna We want immediate repoll haiba kholau lauduna khongjang changsinkhre ngasi kangpokpi Thomas ground dagi lakhiba rally adu kangpokpi DC yoramdai da security singa mukna duna lairaba matungda INC gi candidate Dr Lamtin thangmilna miyoi manga ga loinana DC ga wari sanakhre hairi hanasu pauksiyesna makhatara phungdorakli silakpoina content amana section haudrabadi mitopna jiri yosin khragani a movie jiri imam maira paibi apun malup जिम्पल की तरगनी पांचुब मपो कुमन नुमित की थौरम असी जिरीबम द लेबा जिम्पल की ऑफिस कॉम्प्लेक्स द पांगथोखरे थौरम अदुद जिरीबम डिस्ट्रिक्ट SP मोयरांगथे मूवी जिम्पल की प्रेसिडेंट M मेमा देवी मणिपुर यूथ फ्रंट असम की प्रेसिडेंट S हेराना सिंहमना प्रेसिडेंट मेंबर ओइने सरुक याखी थौरम अदुद SP M मूवी न फोंदोखिबदी जिरी मचा सिंह थबक सुबगी हैनबी थमसी जिरीबम निसा थिंगबगी थबक सिंह इमा सिंगाक्तर इंथोक्तुन सिनब चुमदे जिरीगी लम कन्ननबा जिरीद लैरिबा प्रजा सिंह खोनाफम थुई अनि लोंबिगी हैनबी थादोक्लसी चिनग खुदका मानना थबक तौसी सेक्शन हौद्रबदी मिटोपना जिरी असि योसिनख्रगनी हाइबगा लोनना आइखोय पुनसिन मिनरसी हाइना अपील तौखी हाइनसु पाउक्सीसिना मखाताना फोंदुरगदि दुग म्या होसिक ओइनादि मतांग साइदा लुसिनजरगे दुगराइन सिंगसोय सोयदना पुंग निपान मखाय मपन अदाइदा अतोपा नौ नौ इ पाउक्सिंग अपडेट सिंगसोय सोयदना पिजरके म्याम अदुपो ngai मिनरसेन थैंक यू।